अहानबदा मरुब पाव पिजरे मणिपुर की मतंगदा प्राइम मिनिस्टर नरेंद्र मोदी वा ngankhre मणिपुरदा हिंसा की थवोंग सिंह हंथरकलबनिना तंगदु लेताब पुरकपदा अरुबा ओइररोय हाइना प्राइम मिनिस्टर नरेंद्र मोदी ना फोंदोखरे मखा ताना मरुदा नोंग चुरबदी मरुओइबा तुरेल सिंह पाथोरकपकी ओइथोकपा लei हाइना वाटर रिसोर्सेस मिनिस्टर अवांगबु न्यूमाइना फोंदोरकले तुरेल की लौनम बान कायबा अमदी इसिंग पाथोरकपदगी मफम कयादा इचाव मायुंगनरे लाकदौरिबा नुमित निनी असिदा मणिपुर की तोंगान तोंगानबा मफम सिंगदा अकनबा नोंग चुरबा याय हाइना IMD की रिपोर्ट अमना खंगलगले आर्टिकल 355 की मखादा स्टेटस की सिक्योरिटी की थबक थोरम पुमनमक सेंटर न पाइशलबनिना हौजिक थोकलिबा इरांग असे गवर्नमेंट ऑफ इंडिया न लोइसिनगदबनि हाइना UCM की प्रेसिडेंट कोंथौजम जोयचंद्रना तक्सिलगले अमदी नोंग लेपदना चुरकपदगे सिंगजमई ओइनाम थिंगल मपागी लौनंबाल कायरे सिंगजमई की मफम कया इसिंग थुमजिनख्रे खुरमजरे टाइम्स ऑफ मणिपुर के मणिपुरी पाव मीडियम ताबिरिबा पुमनमकु लक्ष्मी कोंगखामना तराम नोक्चरे हौजे पाव संदोन पिजरे मणिपुर की मतंगदा प्राइम मिनिस्टर नरेंद्र मोदी वा ngankhre मणिपुरदा हिंसा की थवोंग सिंह हंथरकलबनिना तंगदु लेताब पुरकपदा अरुबा ओइररोय हाइना प्राइम मिनिस्टर नरेंद्र मोदी ना फोंदोखरे वाफम सिंह असि राज्य सभा पांगथोखिबा मोशन ऑफ थैंक्स का मरी लैनना मांगना फोंदोखिबनी इंडिया की प्रेसिडेंट ना पार्लियामेंट थमखिबा एड्रेस अदुकी मतंगदा पांगथोकपा मोशन ऑफ थैंक्स की सेशन अदुदा मणिपुर की इरांग असि की मतंगदा पल्लदुना प्राइम मिनिस्टर नरेंद्र मोदी ना हाई मणिपुर की इरांग असे नेमथनबा लेपा लेतना महाकी लेंगाक असिना होनरगा लाखले इरांग असिगा मरी लेनना FIR लिसिंग तरामाथोय रोम फाइल तौखिबगा इरोइनना अरानबा तौबा मियोय चमंगा हेना फागतपा लेख्रे हौजिकति हिंसा की थौदोक थोकपगी चांग असे नेमथरकलबनिना महौसागी तंगदु लेताबा फिबम अमदा लाखलगनी मणिपुर की स्कूल कॉलेज अमदे लेंगाक की ऑफिस सिंग हांगदुना महौसागुम थबक पांगथोकले सेंटर अमसुंग स्टेट लेंगांगना स्टेक होल्डर खुदिंगमका वरी सानदुना मणिपुरदा तंगदु लेताबा हंजिलंगनबा होनरी असिगुम्बा खोंगथांग असिदा यूनियन होम मिनिस्टर मसामगना अचौबा थौदांग लौदुना लाखले मसिगा इरोइनना मणिपुरदा महौसागी तंगदु लेताबा फिबम अथुबदा पुरकनबा मकोक थोंबा ऑफिसर सिंग मथौ पांगथोखले प्राइम मिनिस्टर नरेंद्र मोदी ना मखाताना हाई मणिपुरदा थोखिबा सोशल कन्फ्लिक्ट सिंगदा प्रेसिडेंट रू थेंखांग तरादा थमजिनबा लेख्रे कुमजाली सिंग अमगा चमापन मरिफुतरा हुमदोइदगी हौदुना मणिपुरदा हिंसा की थौदोक सिंग चही मंगा लेपतना थोखिबगी वाफम सु लेरिबने मणिपुर के हौजिक ओइरिबा फिबम असे अखांग कनबा अमगा लोइनना हईसिंगना थबक तौबगी तंगाई फदबा लई मरम अदुना वाखलोन मानबा खुदिंगमक अमतो ओइना पुनसिंदुना मणिपुरदा महौसागी तंगदु लेताबा फिबम अमदा पुरकनबा होनमिनसी स्टेक होल्डर खुदिंगमकनसु पॉलिटिकल अमदे पार्टी की ओइबा वाफम थादोकनादुना थबक तौबा चुंगनी लोइनना अमना अमदा करेम कथाइनबा अमदे सिक्योरिटी की फिबमदा अकाइबा लाकदबा थबक अमता मियामदा तौबिगनु हाइना प्राइम मिनिस्टर नरेंद्र मोदी ना मखाताना फोंदोखी मणिपुर की आग में घी डालने की कोशिश कर रहे हैं। मैं उनसे आगाह करता हूं कि ये हरकतें बंद करें। एक समय आएगा मणिपुर ही उनको रिजेक्ट करने वाला है, ऐसे लोगों को। आदरणीय सभापति जी, जो लोग मणिपुर के इतिहास को मणिपुर की घटनाक्रम को जानते हैं, उनको पता है कि वहां का सामाजिक संघर्ष का एक लंबा इतिहास रहा। उस संघर्ष की मानसिकता की जड़ें बहुत गहरी हैं, इसको कोई नकार नहीं सकता है। और कांग्रेस के लोग ये न भूले कि मणिपुर में इन्हीं कारणों से 10 बार राष्ट्रपति शासन लगाना पड़ा है। इतने छोटे से राज्य में 10 बार प्रेसिडेंशियल रूल लगाना पड़ा है, राष्ट्रपति शासन लगाना पड़ा है। कुछ तो मुसीबतें होगी और ये हमारे कार्यक्रम में नहीं हुआ है।
Turelgi imai ayamba hantharaklabasu warning level gi mathakda cheli makhatana maruda nong churabadi maru oiba turel sing pathorakpagi oitokpa lei haina Water Resources Minister Awangbu Nyumaina phongdorakli New Secretariat leiba ma ki office chamber da pangthokiba paugi mifam amada wafam asi phongdokladuna mahna makhatana hai ngarang ayuktagi paraga pung kunmari asida kangpokpida 96 mm cycle da 65 mm, Litanda 36 mm, Rajbhavan Imphalda 34 mm, Lamphelda 38 mm, Juribamda 48 mm gi changda nong chuki. Maruoina maruda nong kana chukiba asina maram oiraga Imphalgi maruoiba tural singi imai khangen hangalaktuna ichawasi thorakpagi achauba maramam oiri. Ngasigi oina maruda nong chubagi chang khara hanthakibana maram oiraga Imphalda cheliba irel kongba nambulamadi Imphal turelgi imai fit anigi changda hantharakle adum oina mag turel sing asigi water level ase kudong tiningai adumak oiri ngasi ahing amadi hayeng ayuk fauba nong tadrabadi turel sing asigi imai fit manga gi makhada hantharakpa yai haina panari adubu karigumba ngasi ahing natraga hayeng ayuk asida nong amuk churaklabadi turelgi imai asi amuk hengalaktuna ising pathorakpa yabagi oithokpa lei hauji ki oina Imphal turelgi mafam 13 ising pathokpagi report lei nambu turel iril turel amadi kongba turelgi mafam kharadasu ising pathokpagi report lei turel sing asi pathorakpadagi Imphal West District ki mafam 10 henna thumjilaga leire madugi manungda Singzamai area asina khwaidagi henna thumjinba mafam oire Imphal East District ki oina mafam kunmari ising thumjinkhre hairiba mafam asida NDRF SDRF Manipur Fire Service amade Manipur Police ka local volunteer singa kusamnaduna yumdagi thokpa yadaduna pallaga lehoba sing rescue tobagi thabak chathari Imphal East amadi West District ki tongan ba ising thumjin kraba mafam sing dagi rescue team sing na myo lising amaga chahum yankei rescue tawkhre hauji pawbagi oina ichawasina maram oiraga Imphal manungda misi mina thopagi paw leitri adubu Senapati District adi myo anidi laikidre chai asigi me kunipan da thokiba ising ichaw adudagi handakki thogliba ising ichaw asina water level fit anigi changda heli ichaw na sohalaba myoy sing safagadaba mafam singda relief camp sing hangduna leiri lenga ki maikeda su ngamjaba thakta mateng pangnaba honari hauji oiriba nongjugi phibam ase tambang ngamdaba phibam dal leibana turelgi torban dal leiba sing mikup nahum sing na leibu haina mahna makha taki Imphal West mufam tara hena leire aduga Imphal East na Imphal East the 24 places ase flood tawraga lei Imphal West ina Singzamai AC da mufam taret langthabal da mufam mahum aduga top so laikai macha se ising thoma hojik leri rescue operation ase hojik chathari evacuation chikana chathari Imphal is the 1,350 gomda evacuate over ngamkre hojik phawba Imphal West so most of the place hojik evacuate over Imphal da misi mena hojik phawba the report leitre adubo Senapati di mi ani lekhidre amana rup turen da taba amasina landslide gi lekhidaba ani marak sida Dr. Mayawna lekhidaba paulei hojik nong chuba changse upstream da hojik ti yam hanthari adubo Karigumba ngasi hayeng amuk hengar pataradi most of the Imphal River say danger level cross to relate benina hena muk thokpiya bagi akibisu lei sipage si mafam yam thorakre hoje ngarang de overflow to bani ngasi de sipage yam thorae aduga hoje Singzamai da yam chauna bridge to hoje plug to kan honari mafam ayam badi plug to badi ngamkre mafam khra de dum hoje progress da lei Akoi department dagi with the active supervision from the Honorable Chief Minister Emily Miam Yauraga volunteers local volunteers club Miam Yaura hojikana overflow to obviously thing na bocho honari hogi state ki police state ki forces Miam Yaure aduga akoi NDRF 25 of them Kohima dagi Yaurakhre 40 other NDRF Arunachal dagi hojik evening the Yaurakrani Darkabu Leradi center is ready to send more NDRF with more boats and other life-saving items. Ngasi haubade sumaina yamkana hona dunale 28 May da thoki badege handaki nong ising changse hengalle about 2 feet hengalle.
Singzamay oinam tingel mapada Impal Turel gi longnambal kaibadagi ising thumjintuna awaba mayoknariba mafamsingda Chief Minister Nongthombam Birena hangthengnana chatuna yengsinkre social media da thadorakpa post amada Chief Minister N Birena hai awaba taraba miyamda mateng pangnaba khongthang khudingmak laukhatle khudaki oiba emergency sing thengnanaba checksin thorangi thabak singsu laukhatpa haure Authority na lokalagliba khongthang sing asida miyamna su mateng pangbiu haina su Chief Minister Nongthombam Birena phongturakle hiramasigi matang Turel gi longnamban kaiba madi ising pathorakpadagi mafam kayada ichaw mayongnare lagadawriba numinini asida Manipur ge tongan ba mafam singda akanba nong churaba yai haina IMD gi report amana khangalakle Haukiban numinini asida nong leptana chubadagi Impal Turel paringda mafam ama Kongba Turel paringi mafam ama amadi Iril Turel gi mafam amada Turel longnamban kaiba yauna tongan ba mafam da ising pathorakpadagi mafam kayada ichaw mayongnare Manipur Police SDRF NDRF Army District Administration Arambai Tengwal amade local volunteers singna mi kanbagi thabak akan mamongda chathari haukiban numinini asida leptana chukiban nong asina maram moiraga Impal Turel yauna starasigi ching amade tampaki mafam singda cheliba Turel gi imai sing ka hena wangkhalakibani Isingi imai ka hena wangkhalakiba aduna maram moiraga ngarang numidang Impal Turel gi singzamay oinam tingel mapa Iril Turel gi khetri awang lekai amade Kongba Turel gi Kongba irong mapada Turel gi longnamban kaiduna mafam kayada ichaw mayongnaki Ngarang Impal Turel gi singzamay oinam tingel mapada ising kai kibaduna maram moiraga singzamay okram lekai singzamay mayengbam lekai singzamay waikham lekai kawa asem lekai singzamay thongam lekai na chingba tongan ba lekai sing ising ichaw mayongnaki Iril Turel gi khetri awang lekai mapada Turel longnamban kaiba duna maram moiraga top khongnang khong khetri gaw saba lekai thambal khong kongpal amadi porompa na chingba mafam sing ising ichaw mayoknaki Kongba Turel gi Kongba irong mapada leiba Turel kaiba duna maram moiraga kairaw magting basikhong kyamgai amadi mafam adugi akoibagi laukon sing ising thumjinkhre ichaw asina maram moiraga ising thumjinkraba mafam sing Manipur Police SDRF NDRF Army District Administration amadi local volunteers singna mi kanbagi thabak akan mamongda sathri Official oiba report amagi matungina Impal East District gi oina ichaw asina chaitheng phanglaba myoi sing tongan ba relief camp taramari da myoi lising amaga chahum nifu changjafam loduna leiri hauji fawbada district asigi oina myoi lising ani gi matakta safaba mafam singda puthorakre hairi Maraga sida kudong chiningai oiba Impal Iril amadi Kongba Turel gi paring singda water resource Manipur Police amadi Assam Rifles ki personnel singna Turel gi longnamban thingnabage thabak chathari Amaromda Indian Meteorological Department IMD na piba report amagi matungina tha asigi amadagi manga fawbada Manipur gi tongan ba mafam singda akan ba nong churaba yai haina khangalakle Nakalamromda Impal amadi Iril Turel gi imai hauze su flood level gi mathakta chele Water Resource Department gi flood control room dagi ngasi numidang wairam pung manga fawbada fangba report amagi matungina Impal Turel gi minuthong mapada oiriba Turel gi imai ase flood level gi mathakta chele minuthong mapada Impal Turel gi warning level amadi flood level gi chang ase mathang sina sea level dagi meter 4.35.8 amadi meter 4.34.8 oigadabani adubu Turel asigi imai ase flood level ki mathakta sea level dagi meter 4.34.8 wangna cheli nakalamaromda Nambu Turel gi imai ase su warning level amadi flood level gi mathakta cheli thong nambol bi mapagi oina Turel asigi warning level amadi flood level ase mathang sina sea level dagi meter 4.35.8 amadi meter 4.38 ni Housing Nambu Turel gi imai asina warning amadi flood level gi mathakta sea level dagi meter 4.35 wangna cheli Lilong thong mapada chenba Impal Turel gi imai ase high flood level da sea level dagi meter 4.35 sino wangna cheli Lilong thong mapada chenba Impal Turel warning level flood level high level ase mathang sinna sea level dagi meter 4.35 sino meter 4.35 sino amadi meter 4.35 sino ni maragasida Impal Turel gi oina su Turel asigi imai ase flood level gi mathakta cheli Turel asigi flood level ase sea level dagi meter 4.38 oibada Turel asigi imai sea level dagi meter 4.39 da cheli
Nambo Turel gi oinadi Turel asigi imai asi hauzik flood level gi mathakta chele Turel asigi oina warning level amadi flood level asi mathak sina sea level dagi meter chatret humfutara nithoi dasmik taret amadi chatret humfutara humdoi dasmik taret oibada hauzik Turel asigi imai asi flood level gi mathakta sea level dagi meter chatret humfutara mari dasmik mari da cheli Thoba Turel gi oinadi hauzik Turel asigi imai asi warning level gi makha da cheli Turel asigi oina flood level asi meter chatret humfutara nipan dasmik mapan ama manga oibada hauzik Turel asigi imai asi meter chatret humfutara taruk dasmik mapan ani manga khaktamak oiri Maragasida Manipur River gi oina so hauzik Turel asi high flood level gi mathakta cheli Turel asigi oina Ithai Veres mapagi oina warning level flood level amadi high flood level mathang sina sea level dagi meter chatret humpumapan dasmik ani nipan sino meter chatret humpumapan dasmik ahum sino amadi chatret humpumapan dasmik ahum ani sino oibada hauzik Turel asi sea level dagi meter chatret humpumapan dasmik manga ani sino chele Maragasida Veres ki asigi get manga mag meter mapan wangna hauzik hangdok haina so pausina makatari Indian Constitution ki Article 355 ki makada status ki security ki thabak thoram khudingmak center na paishilabani hauzik thokliba irang asi government of India na loishin gadabani haina UCM ki president KONGKHAM Joy Chandrana taksilakle wafam asi ngasi United Committee Manipur UCM safunglakiba chahi kunmari mapung phabaga mari lainana lampel pata leiba committee asi ki office ta pangthokpa thoramda mahna phongdokhibani tongan ba CSO gi luchingba singyauna pangthokkiba thoram aduga mari lainana Joy Chandra KONGKHAM na hai Manipur da thokliba irang asi kupna thijilabade India na Myanmar amasung Manipur da chathaba proxy war ni haibada laloi hairiba proxy war asida chinku ke narco terrorist sing asi center na khutlai oina sizinabani Government of India na Myanmar da democracy gi lengak ama lingna ba honabada mateng piba amade Northeast region da lairiba lalholup sing namthanabagi agenda asida Indian Constitution gi Article 355 Manipur da thamjinduna thabak thoram sing asi chatharakmani Manipur da thokliba irang asi state lengakta home gi power mapung fana sinarabade adumak loishinba yarabani haujikti Article 355 ki makhada security ki thabak thoram pumnamak center na paikhrabanina Manipur gi irang loishinba haibase Government of India gi makhuta leire Leibak asidagi terrorist sing maru phangna muthatpa haibase BJP gi maruiba pandam sing gi manungda ama oiribani maram aduna chinku ke narco terrorist sing na Manipur da chathariba terrorist ki thawang pumnamak center na loishin ge khalabade khudakta thabak paikhatpa yai Joy Chandra KONGKHAM na makata na hai Manipur da ningthau palingai matamdagi furup khudingmak nungsi chanana hingminaraga lakhi thawong ase UCM na su khundaminariba yellow furup singi marakta makata na laina ba khonaraga lakli UCM gi apambade achoba furup ki myoi singna apikpa furup ki myoi singbu ikai khumnaba duni masina furup masal gi marakta hena nungsi chanaba purakpa ngamgane karigumba achoba furup na apikpa furup sing yotsin nabagi khongthang paikalaglabade madugi mayukta UCM na lepkani haina so Joy Chandra KONGKHAM na makata na phongdokhi ngasidi aikoi Manipur da thoiba irang sing ase masi aikoi tasena hankalaga yengu matamda aikoi tasena khangi maramdi karigino haiba matamda aikoi nongmai kapba dugi ayaba bide mafam more da waigara chusa pudo waigara aikoi adugunaba state security force-singa adugunaba mathak thomudagi ayaba bide haiba mafum nasil lakpudagi aikoi na masi munna nairaro kanda Indiana ngasi Indian Constitution gi makhada Article 355 se sanarambani 355 sina piriba wankalon ji karino haiba matamta aikoi tasena external amadi internal gi oiba security gi thabak sing ase makoina paigadabu oiba haibidi home gi thabak sing ge makoina paigadabu oibana ngasi gi lana se kanana loisan gedege na thiu matamda India government na loisan daga ji lana se loisan be yaro haiba mafum aduni Nong leptana churakpadagi singzamai oinam thingyal mapagi longnamba kaire singzamai gi mafam kaya ising thumjinkhre singzamai oinam thingyal mapada chawrakna phet kunthra rom Impal Tural gi longnamba kaibadagi chansilakpa isingna singzamai kaitheldagi kawa fawbada leiba mafam kaya ising thumjinkhre ichawasina chawna awaba mayokna halaba laikai singi manungda singzamai okram laikai mayingbam laikai waikom laikai amadi kawa gi tongan ba mafam sing yauri mafam sing asida NDRF SDRF Manipur Fire Service Assam Rifles Arambai Tingwal amadi Manipur Police ki personal singna rescue operation chathari team sing asina motorboat amadi LDA gi boat yauna tongan ba pambai season aduna myoi sing adu rescue tawna bo honaki
Singzamai Kawa Fauba Chauna Sing Tumjinkiba Sina Lambia Sida Gari Changbada Ting Batamki Kawa Assembly Kai the Laiba Tom TVG office Yogadaba Lambi Pumnamak Ising Tumjinkiba Namara Moiraga Channel Asina Miam da Pau Fanganaba Fanabada Chauna Kudung Chadaba Mayunari Amaromda Turel Gilonamba Kairiba Mafamaduda JCB excavator Yauna heavy machinery gas is in Aduna Lonambala do Mansinaba houses so Fanabaleptri Mafamaduda Lairamba Laikai Musing Fondorabada Narang Ahing Singzamai Tong the Gay Singzamai Oinam Tingal Fobogi Manunda Ladyba Mafam Kayada Ifut Faurapa Made Ising Patorapa Tengaki Ifut Singadu Masing Yam Labamiamna Mansinaba Made Samjinaba Wanaki Adubo Mansin Bangam the Badage Lonambal Kairaki Haina Osina Makatari Singarangi sing isao si jara jara hengalakpa pasida akoina haibam area sida kaibam phamsigi meter samung chatlaga area du su asoba nikhaiba wall ninghai rakpa kolpa yaw pa duda kan khonaba group amade sida ichilina mayam amasu lungthin dagi na numidang pung baro ama sabhabugi area ba ko kana ipuchi chaung lakpa thingna khonaba sida akoina masi thingbagi tanja si ngamakta baide thingna posi ngamakta ba adude chilina mayam ama khogi lekai gi adin lamdanti ato topa jaga mayam dagi sumateng bangba laktun kan khonaba ni adu laibak thiba haiba tare laiba ipusi maikai kadom dagi hullaga chumna lakpra phaina lakpa haibu khangba mapa sana ba sunga makta ba isingna sungwang ba hengalakpanina haiba si charangna pung ama haiba tare sigi jaga sitagi chaungna ipuchi chaungna laga sumathang utang chandorokpa madudadi sangmanga mai khudong chaba je khoina lakhidaba iramdamgi inatsi kanba khaktana yaraktabana ifrup su kanda yaraktaba aduna ifrup kange haragadi ising isau tholokpada aikhoi thawai hakchang yauna taibang mi singna aikhoi ifrup se hana kallaba matungda inati kona lakadabani maram aduna hojik inat pu kangadra ifrup pu kangadra aikhoi gi thika da wiriba isilnau sing government side gi isa khaki phuri khau yengaga tawiban nataba mangtung yengaga turel ising sina sibok chawraga de hayang aina saliver retaining wall se sahi manga khak chala lore ahung khak chala lore nataba long lasting period ama khak tawrakanda aikhogi nungsi jarba lamdam sibu lusing birba lusing purel singna yaraga di thikadar sing dubu inspection chatpi dana eso singna survey tawidana akuppa maro lokhot pirakanda retaining wall se loire mai conclusion bill piba yare haibana sing du pibi naba lenga ki mafam da so haijar Lok Sabha ki MP Dr. Angomcha Bimol Akoizamna Parliament ki Floda Manipur Miyam ki ihul khangna wafam kaya thamkiba du thagale magna thamkiba wafam singadugi mathagda suspension of operation su amadi NRC ki matangda wafam kharaga thambiram lagadi speech adu hena mapung faram gadabani haina BJP Manipur Pradesh ki spokesperson Elangpam Johnson na phongturakli nityai pathutekta leiba thamba sanglen da pangthokiba paugi mifam amada wafam asi phongdokladuna magna makata na hai Manipur Miyam ki achoba mandate ama phangbadagi MP oiraba matung Dr. Bimol Akoizamna Parliament ki Floda emotion amaga loinana thamkiba wafam singadu thaganingai oi adubu wangang bagi matam tianman kibanara housing Manipur da thokliba irang asigi man cause oiriba wafam kharadi nathaiduna chatkibagi mamitai housing thokliba irang asi maruina government of India ga kumjali singani nipanda su zain thaunakiba kugi militant singna sugi ground rose pumnama khongau nari haibasi lana sitagi khudam changdam pumnamak leirabani mahakna pikiba minute mapan gi speech aduda suspension of operation amade NRC gi matangda wafam kharaga phongdoklam labadi mahaki speech adu hena mapung faba speech ama oiramgadabani Howziti opposition ki MP ama oirabanina central government ki thosel thogaida yaningdaba leirabasu floda ningtamna phongdokpagi khudongchaba leire khudongchaba asi leirabanina Manipur miyam ki aning apamba pumnamak makata na chothagadaba parliament ki mifam singda marik chumna thambiu haina magna makata na phongdokhi entire speech te akoi entire speech ma koi handaki thangwe minute mapan gi mafam sidai sida BJP sarkar na pallaga koi MP na thambadu somewhere political angle lagi thambane na koi na zum lawi tawri wafam sing ado koi na madu party gi thamda ya da ba haida ya da ba oiriga su matam matang sinadi madu kitang chana phapa kitang wali haidi totally sarkar ma lairiba center masung state lairi sida madu totally noisi pura non existent gumbani issue si leram dragadi koi Manipur ta law and order si pura transform tawra bani bagi infrastructural development koi hela bani paisa thada bagi chang budget provision koi han almost 10 times 20 times ni lupa lising crore chamana silamba PWD do chahi mada koi
yam ka hena kre hai tare national highway maintain tor mudu 22,000 crore adum nakande yengura gadi anak pa makil ki development ne ba koi se tawis adu laibak thibadi puna ba ado overlap tok tok kare maram de jiki issue shi lak sina adu na koi tum makok te gi hawra kan praja ki confidence amuk nauna confidence building measures se kong sagat pa tabani praja ki damak te koi si trustworthy hoina ba koi si khongthang khara lokat pa tabani पाव की मरक थना अत्यंत ब्रेक अमा लौजरी Admission open for BNYS medical degree at S. Thangapazam Medical College of Naturopathy and Yogic Science, Tamil Nadu, affiliated to Dr. MGR University, Chennai. 12 Science Star General Natraga OBC 50% and ST Natraga SC 35% score to Singna. Neat Yaudana Ayus Dr. Tambayaragani. Akupamarul Gidamak Dr. K. Basanta Singh, Nature Cure and Yoga Hospital, KONGKHAM Lekai. Contact number 9436039525 Natraga 9436894364. ब्रेक की मतुंग मियाम उतराम नोक्तरे मखातबा पाव पिजरे हौकिबा जून की तांग कुनिपान दा थोकिबा लाइबक्तिबा थौदोक अमदा लैखिद्रबा थोकचोम इबोमचागी मतंगदा कोइरेंगना लुचिंगबा यूनाइटेड नेशनल लिबरेशन फ्रंट UNLF ना सिंगदुरकले लोना थिंख्रबा लालहौलुब असिगी पब्लिसिटी सेक्रेटरी एम सखेन ना खुदेक पिदुना थादोरकपा चिरोलमना हाई खांगबोक अवांग लेकाइदा लैबा TS इबोमचा लैखिदबगी थौदोक असिदा UNLF की कादरama जेनरे हाइबसी नुमित असिदा कादर असिना पाव पिरकबदगी UNLF स्टैंडिंग कमिटी ना खंगबंगमखी महाकी रिपोर्टा लैखिद्रबा थोकचोम इबोमचा से नुपी लोले महाकी नुपी अहन की मचानुपाना थारकपा अईब वाकचेरोल अमदा युमफम होइरगा कादर असिगा वॉलंटियर खरगा पुलगा थबक असि तौसिलुबदगे लाइबक्तिबा थौदोक असि थोखिबनि हाइबसु खंगबंगमखी लाइखिद्रबा TS इबोमचागी मचानुपागी वाकचेरोल अदुदा TS इबोमचा कुकी नुपी अमा महाकी नुपी अतोंबी होइना लोंदुना सांगलबा चही कया नुपी अहन्ना पोकपा मचानुपा अहन असि हन्ना येंगदना लाकलबा मतुंग काइना थंगदा महाकी मपा इबोमचाना पुना लैरसि लाकलो हाइना तौसिलखी मपाना पीबा युमफमदा युमसाबा सेमजिनबा तौबदा महाकी मचानुपी लायेंगनबा बैंकी लोन लौरगा फंगजबा सेनफम सिंग लोइसिनखी मधुगी मतुंगदा हौजिकना युम अदुदगी अमुक तांथोकपिरकले हौजिक महाकी मचानुपी के पोकपदगी सागोनरकलबा अनाबा अमगी लायेंगनबा सेनफमसु लैत्रे मयुम इनकोसु लैत्रे अदुना पार्टीना अचुंबा वायल तोबियु हाइबा सिनी अमरोमदा TS इबोमचाना ASNSO ओइरिंगैदा मोरेगी पाक चावरबा लम अमा असम राइफल्स ता योंथोकलंबदगी सस्पेंड चतके सस्पेंड चतबा मतम मदुदा अखोइगी पार्टी कादर असिना मोरेदा थौदांग पुरिंगै मतम ओइबना महाका थेंगनखी अमरोमदा मचानुपागी वाकचेरोल फंगलबा मतुंगदा मियोइबगी मिनुंगसीगी मिडियंगदगी मपा मचागी मरक्ता लैनरिबा मरी अदुगी असेंगबा अदु खंगथोकपगा लोइनना मरम चाबा वारोइसिनमा पुरकनबगी पांदमदा इबोम चाबु ममांग थागी तांग 19 दा कौखत्तुना कस्टडीदा थमलखी TS इबोमचा अमसुंग वाकलकलिबा मचानुपागा पुन्ना वारी सानरबा मतुंगदा इबोमचाना महाकी मसुनुपी लायेंगबा अमदि मखोइगी लैफमना चिंगबा सेम साबगी सेनफम मचानुपा असिदा मतेंग पीबा हाइना यानखी हाइरिबा सेनफम सिंग असे पीद्रिबा फावबा मपाबु कस्टडीदा लैहनबियु हाइबा मचानुपागी वाफम अदुदा इबोमचा मसासु यादुना ममांग थागी तांग 19 फावबा इमुंग मनुंग कुमना पुन्ना लैमिनरखी महाक फ्री ओइना चतोक चसिनना चिंगबदन अथिंगबा पीदबदा नतना मसागी मोबाइल हैंडसेट सो सिनदुना अदुम पाहनकी अदुबु मरगसिदा इबोमचाना महाका खंगनबा नुपी अमदा लोना फोन तौदुना महाकु थमरिबा मफम हाइदोई हाइबगी वाहौदा महाकु ngak seliba singna makhong makhutta chaina khara phukibagi thaudok ama laikiba natana ibomchada ka hena phuba chaiba otneiba laikide adubu adugumba pibam aduna oithokhanba yaba tension sing adudagini haina jingnaba mongda ikhang khanghodana jun 19 gi numidangda ibomcha BP stroke tawduna laikanaba ngamdana laikide asumna custody da thamlingaida chahi gi pibam yengduna mahaki health ki pibam yengsil hodaba amade section thawrang paikat hodaba asi yamna chawba asoiba amani hairi थौदो असी पार्टीना अखनब थौदांग सिनदुना लैरिबा कादरामना मंगोंदा सिनरिबा थौदांग अदुदगी फाइदोक्तुना चंगसिलुबा सिगिदमक्ता महागना सोइख्रे लानख्रे हाइबसी मसाना याजरे अदुम ओइदुनासु पार्टीगी कादर अमदे लानमी अमना तौबा अरानबा सोइबा खुदिंगमक पार्टीगी सेंट्रल कमिटीना लौफम थोई अमसुंग थमोइ सेंगना UNLF के नाकलदगी अचौबा सोइबा अमा लैख्रे हाइबसी थमोइ सेंगना याजरी मियोय असी हाटपनते नोमैना कापसु नते नोमै पानफम लेते हाइबसे येंगबदा अदुम खंगबा ngamgani नुंगाइतबा मोंगदा BP stroke तौदुना लैखिदबने UNLF के नाकलदगी सेंट्रल कमिटी ना टेकचा कुमना मकलौदुना थौदो असी मखा ताना
खरा हेना कुमना थिजिंदुना मरा लेबसिंग मतुंगदा अमुक हन्ना तौदनबा चैराक पीबगी थबक पाइखतखिगनी लोइनना असोइबा असिना थोगलिबा हंजनबा ngamlaroidaba amangba adugidamagta ireichasinda ngakpinaba haizari laibaktiba tawdo asida laikidraba thokjom ibomchagi imung manungna nanghoriba awabadasu koirengna luchingba UNLF Central Committee na thamoi sengna awaba saruk yari haina cherola sina makha tari Khangabok-tagi ibomcha kauba myoy ama laikidabaga mari lainana siamkiba JSina laikidraba ibomcha lalholop amana faduna puraga kadangbanda laiba lalholop aduki camp ta thami hariba ase yumpham yaudabane lalholop amatagi camp kadangbanda laite haina kadangban apunban nupilop amati kadangban apunba naharona phongdurakle Hiramasi matangda kadangban part 2 da pangthokiba paugi mifam amada kadangban apunban nupilop ki secretary elangbam ongbi santi laiman hai khulasi da lalholop amagi kem lai haina media da mara surakliba se kadangban apunba nupilop amade kadangban apunba naharona akan mamong da condemn tawi media da sigumba yumpham yaudaba wafam thamlakpa se khulasi da lairiba mipung puding magpo awafam da tahanna ba konarakpani haina lawi matungda sigumba yumpham yaudaba wafam singa se media da phongdok pigenu haina mahna makha taki अखोई कदांगमन खुल असिदजी तसेंग नमक लालौलु अमतगी केम लेते लालौलु अमगी केम कदांगमन लई अदुगा ओजाइबोम सबु फाजलेना हाइबे वाफम असिदि युमफम यावदबो वाफम दे अखोई हुजी 24 आवर पुंग कोनमनि सुमना अखोई सिदेदा खुंगंग असिगी अखोई अहानबा संगफम सिदेदा अखोई nga aga leijabani अखोइना खुंगंग असिदा लेरिबा आइगी सिदेदा संगबा थोकपा angangsing lakpa khunimak akoina sida loina check tawjaraga kano tawjaba ngaktani aduna madu yumpham yaudabani matungda adugumba haibigano akoi sida lalo amataga mari leinabasu leite kem su leite aduga kadangmanda sugumbagi e pau sandokpagi kano se simadi matang chadana haibigano aina ai haijari Oinam Ongbi Shilami Sigi Matangda Manipur Medical Council Directorate of Health Services Amade Manipur Langangna Chumba Langla Langjal Puthokpiduna Maralaiba Doctor Logi Matungina Twerak Pibiu Haina Laikidrabi Shilagi Machanupa Oinam Brinandana Fongdurakle Moirang Kiam Laikai Dalaiba Laikidrabigi Yumda Pangtokpa Paugi Mifam Amada Wafamasi Fongdokladuna Mahangna Hai Haukiba Metara Mapanda Mahakia Pokpe Shila Pok Nungairaktabadagi Moirang Community Health Center da Satuna Casualty Gi Ticket Kaktuna Doctor na Yanki Mafam aduda Doctor na leblol injection kapnaba kangalaki matam aduda hida kapnaba shell yauroktabadagi yumda halaklaga mahaki apokpe sila chak thonglamki tungda numidang pung 9 taramdaida hida kapa amuk chatki CIC Moirangi campus ta leiba pharmacy dagi leblol injection adu leiduna nurse amada sinaduna check tawhalaba matung hidak adu kapki hidak adu kapsilaba matung mahaki apokpe sorhonba ngamlaktre hairamlaga wakal takidabane Mafam aduda mathau tawduna leramba Doctor amana mahaki apokpigi medical history hangbada asma lai hangbadagi asma hidak ama kapsinki aduga ras medicity da punaba ambulance ki thawrang tawki ambulance adugi manungda su oxygen cylinder adu nataba atei yaufam thokpa lab saving equipment amata yauram khide ras medicity yoba matamda mahaki apokpi asi bahak changwina purakle haina ras medicity ki doctor singna confirm tawraki meshi asigi matangda achumba wild fangnaba mari leinaba singda ai bachero pisin premade health minister ga suuna duna wari sanakre athuba matamda achumba wild fangan view haina so mahana makha taki kanamda cooperative bulak tawraki government side ni bo do kona tangda medical director bi mari anon mamin detail khangam tungda campaign de thar ne aji MMC di campaign bi sinja kre atu plus aji medical minister ko personally na jarure mama sana na mangon de campaign ni copy bi wadana bisin jarure dana aji mari le na authority sina de ki MMC na mangon de lokate ya action justice ama pambe akoi na appeal tawjaning badi Manipur Medical Council amasung health department da ai na appeal tawjaning badi masi ki matang da proper investigation to biraga miyam da achumba du justice tu achubu matam da PBU Kumbi Assembly Constituency ki manung chana ichaw mayok nariba mafam singda ACS ki MLA S Prem Chandrana koina chatuni yengsin krai yengsin khongchara duda Wangu Gram Panchayat ki Pradhan nominee Amom Kesorjit Upa Pradhan S Manishana amade Wangu Itai Laikongge Laumi Kyasu Saruyaki yengsin khongchara duda Itai Veres ki kha thangbada leiriba Laikong Wangu amade Tongzei Maril
Salungkhong Madil ki hauze oiriba phibam yengsin khibaga loinana ising pathokadaba mafamsingda MLA ki maikidagi khudak yoiba thawrang lokhat poina JCB excavator amadi deeper truck sizinaduna leibak thonbagi thabak lokhatkhi ising kairakadaba mafamsing leibak thonba amadi sem sabaduda arambai tengol unit 61 wangugi thomi singsu saryaki Juribamgi Babupara railway crossing manakta tata truck amaga Honda Activa scooter amaga thomjinabada Honda Activa scooter aduda lakpa myoi ani asogapan nangkhre hairi laibaktiba thawdoga duda soklaba myoi ani adude kunjabondagi Laistram iboyaima chahi 94 apokpa Elbreza Mohan amadi Dibong makha laikai dage chingkham surjit chahi 60 hairi soklaba myoi ani adu manak nakpada lairamba laikai gi myoi singna konglei thuna hospital da pukhatki asokpa ani gi phibam hauze khudong thiningai oidre hana su pawsena makhatari Impal Turel gi imai ka hena wangbadagi singzamai oinam thingal mapada Turel gi lonamba kai tharaktuna manang nakbada leiba mafam sing ising thumjin khiduna awaba mayong naribam yoi sing kanbagi thabak maike ke adagi akan mamong da hauzik su sathari hauzik fawbadam yoi humpu hena rescue tokra hari Manipur Fire Service ki rescue team na su singzamai oinam thingal waikom laikai amadi mayengbam laikai dagi myoi ke rescue tokhi mafam aduda team aduna sangsinduna Boat ki matenga loinana myoi kaya du rescue to bangam ki bani hairi rescue operation asi hauzik su makha chathari Ichaw asina maram oiraga awaba taraba taret kulgi kunjas singidamak New Gold Club NGC taret kulna kundrakpam SG MLATS lokeso gi mideng makada relief camp ama hangdukre relief camp asida changjafam lauduna leiriba miyam gidamak MLATS lokeso na nongmada changba potlam ke asu tengbang oina kusinakre nakalamarom sa golmang da leiba kunipan suba sam rifles ki COSU relief camp asida laktuna ana laying da changba potlam sing amadi hidak langthak kaya tengbang oina kusinaram le hairi इसिंग जाने कई फिल्म में इसिंग जो होगी बोलो कमाई तो है मथन कई दो या दूसरे प्लान तो वो थबक से याम दरकार हो रहा बनी सरकार भाई पूरी प्लान तो तो थबक तो मांगा क्यों पैसा लोग तो याम थबक तो दी नो होगी तो वे नो लाइबाक से वाह बना लोरे आई मसवार आई थम जगह दूगा अरे बेटा अंकुर हने थगत है इसने कोई ना उस दिन लीड तो है अहिंग दिल लेगा ऐसे कि हाइजर उधर हर आउट जा भी तो सुमाना मी प्लान मा सुमान ले रे मी सिबैया भाई खुलो जाले मसी लाइफ से कंजी है तो अहिंग जारे तो विवाद दुग दम तो चाहिए डिपार्टमेंट है तारे इंखोले तो थगत है सवान थमजगे अदुगा सिदा छोइब खोदि माकी असगी अवा अवा तारबसिंग जे इन संगम मतेंग बागने खोगी डीसी साइड सु एनी फारिबर एनी एसएसपी बा खोगी डिजास्टर मैनेजमेंट मखा ले फंडो अदुदि फदन सिन बिरो हाइजरगा इसाद तनगे Ising phangdabagi awaba mayoknaramba moirang esigi manung chana leiba tera kongsang be khudek pi amade leimaram gi mamang thangba sarukta leiba Kumbram lokol ngasi dagi moirang esigi MLA thongam santina Kumbram maril samjun ki badagi awaba kokle haina moirang kendra apunba lomi sinmi amasung nupi lupna thagat pa phongdorakle lubasigi thopuba singna lomi amade paumi singal loinana Kumbram lokol amasung Kumbram maril yangsinba chatpada leisuan bam ti kendra koba lomi amana hai Kumbram maril punjilakpa amade maril asida leiriba damase matik chadabana ising fazin bangamdana leiramba adu moirang esigi MLA thongam santina numit tarani romgi mamangda samjin khibadagi lokolasi da ising phangbangam lakpane marilasi punjinduna leiringaida miyamna ising ichau kaya mayokna duna awabata khrabane Kumbram marilasi sengdokhibadagi thanga assembly constituency gi moirang khunawgi lokol kharadasu ising phangan bangamle haina sumana makataki matam kharagi mamangdadi kana amatana dam se thingagi ising se pubong amagi khudong chabudu leiramda melena sigum mateng asi tobirakpadagi dam se hoji thingkal lakanda nomi isilina low panba ayamana losinna pandaba kharadi leiri masigi damakta ikoina hajarubada raji mateng pangbirakpugi damakta moirang esigi MLA bu lomi LUXMI kaidagi agar to phongdoksari World Meeting Council WMC की Constitution की मतुंगी नाचो ऐसी की मार्च कुनमरी दा मसाने resign तौज़ा खरबा म्योय अमना Constitution ऐसी की वांगबदा म्योय खरगा मानरगा Chairman नि हाइना claim तौरगली बासी लाइबथिबनी हाइना WMC की spokesperson नबकिशोर युमनाम ना फोंगतोरगली press था दोरकपा video message अमदा वाफमसी फोंगदोकलदुना महांगना हाइ New Delhi दा office ओइदुना लेरिबा Global Meeting Foundation की unit अम ओइरिबा World Meeting Council WMC गा ममिंग चम मानबा अमा म्योय असिना chairman वेरगा महाके नकनबा म्योय सिंगना
Public Charitable Trust ama oiriba WMC da register tawduna leiramba adu Imphal East District ki Deputy Commissioner na cancel tawkhrabani haina su mahakna makha tana phongdorakle. Aroibada maroiba pamuka hana pizare. Manipur ki matang da Prime Minister Narendra Modi wang ngangkhre Manipur da hingsa ki thawong sing hantharath labanina tangdu laita ba purapada aruba oidaroi haina Prime Minister Narendra Modi na phongdokhre. Makha tana maruda nong churabadi maruoiba tural sing pathorakbagi oitokpa lei haina Water Resources Minister Wangbu Nyumaina phongdorakle. Turel gi lonam ban kai balmadi ising pathorakpadagi mafam kayada ichaw mayung nare lakadori banduminini asida Manipur gi tongan ba mafam singda akan banong churaba yai haina IMD gi report amana khangalakle. Article 355 ki makhada starasigi security ki thabal thoram pumna mak center na parshil labani na hausi thogli bai rang asi government of India na loishin gada bani haina UCM ki president Konthozam Joy Chandra taksilakle. Amadi nong leptana churakpadagi singzamai oinam thingal mapagi longnam bal kaire singzamai ki mafam kaya ising thomsintre. Ngasigi una de mata asida Times of Manipur ge Manipuri Paulo Shinjare midyang tabir basing bomo kahana khurumjare.